ngasi numidang wairam phong khiba tuan ba Manipuri sifong singdagi amasum thokiba thawdo wathok singdagi maru oiba I pauk sing khongga saraga Manipur top channel gi maike digi myamna thamjagi anbada RR sudaba principal khudakta lautho AIMS Manipur gi government gi makhada lairiba professional college ama oiriba College of Nursing Lamphel Part ki principal and Nanili Bala Debi Rule na yaba principal oidi makpu khudakta lauthok piyo haina AIMS na thadorakpa sirol aman hairi sirol asina makha taraduna hauzik principal oiriba and Nanilibala asi karamba RR gi makhara principal oikibano haibisi angak papui Indian Nursing Council na piriba guidelines ki matung sahi taraga manga gi teaching experience tagi tadaba miyo na principal oigidabani loinana piriba state amadi national guidelines ki norms ama fawba shuba yaudaba misa asida mataw karamna principal oihalibano nursing college asigi principal asigi wathokna laibak wathok oiraktuna academic atmosphere da akaiba oihaloisi haidensu pawsina report tawri amaromdana atopa pawamana Chief Minister na JI Teki sakhau metric ton tara flag off tokre thabak suning mamiyoi sing sel leite habigi waningai leite Biren Chief Minister N Biren haikre thabak suning mamiyoi sing sel leite habigi waningai leite pali balenga asinasu startup program na singba paikhatuna thabak suning mamiyoi kyada loan piduna mapalam dagi pusilakpa haira mana masinga na singba kyanga sidi lamdam asigi pothok singnam hut Sinnaratuna miyamna pamna sanaba hengalakle wapam masi Pune amadi Bengaluru da organic outlet ani hangdokpaga loinana Europe ta thanaba GI Teki sahau metric ton tara thakibagi flag off tawbagi thoramda mahakna phongdokhibani mahakna makha taraduna lamdam masida miyam haithoi singthoiba oi amasum afaba lamdam ama oinaba honabada masa masagi mathau masak khangna honasi lamdam asigi Puthokliba puthok singna marang kaina saba phangjare COVID pandemic manungda mapalam da lupa crore humfuga nipal lomgi pot sing thadokpa ngamkhi punamaksi laumi singi hona zamani Manipura fangliba pot sei singna atopa state singdagi tonganba mahau leiba heli soikhi Mission Organic Value Chain Development for Northeastern Regional gi makhada Chief Minister gi Secretariat ta ngase ayuk pangthokiba thoramasida Agriculture Olukhoi Additional Secretary P by financing ba Kaya na saruk yaki haiden su paus na fongdorakli atopa pawamana Hill Area Committee gi member Nipan gi order handokre Manipur Legislative Assembly gi Speaker YKM sana thasi gi amada Hill Area Committee gi anobo member Nipan L Ramesor Kairau Kendra TS Joy Kisan Thangmaiban Kendra Karam Siam Langthabal Kendra Thoksom Radhesham Hairo Kendra N Loken Nambol Kendra Ke Mega Sandra Wangkem Kendra Hairiba MLA Singasina Anaba Committee oina hapsinana bathokiba order adu sanakhidre Hiramasigi matangda Manipur Legislative Assembly gi Secretary Ke Mega Sina order ama thoktuna Hiramasigi matangda stakeholders singi apambagi matung ina withdraw tawre hairi hensu pausina fongdorakle atopa pawamanamu Damendra Yadav Mikhal gi BJP in charge hapkhre mathang sai English inganiga kungeni thoigi Hawalakpada pangthokadoriba laiba asigi state kayagi Manipur yauna tunga state singidamak BJP National High Command election gi in charge lauthokre Uttar Pradesh gi oina Damendra Pradhan in charge oigani amasung Uttarakhand gi oina Prahada Yosina in charge oigani Manipur gi oina Bhupendra Yadav na in charge oigadori makhoibu accept taunaba BJP High Command miyoi ani khankre Manipur gi oina English singani ga kungani thogi Mars mamangna pangthokadoriba sit humfu leba kendra asigidama BJP High Command state asigidama BJP gi oina Bhupendra Yadav po in charge hablakibani magna Vidhan Sabha Mikhal ga mari leinaba thabak thoram punamak yengsingadori haina supali amaromdana atopa pawamana Myanmar gi Chensilak pasing ADC Moreh na affidavit piraga birth certificate pirabara Aikhogi pawina fangba yamna thajaba yaba source amada hauzik Myanmar da sauna irang leiduna unkhatnariba sigi mari leinana leiba aduda leiramba miyoi kya ama Myanmar gi Moreh da Chensilakpagi singnaba leire pausna makha taraduna leiba aduda leiramba miyoi kya maru oina kuki sing Myanmar gi Moreh da Chensilaktuna makhoi Manipur gi Moreh da Pokpani haibagi affidavit adu Moreh gi ADC dagi lauraga mari leinaba Health Department gi Doctor Singh dagi birth certificate
haibadi pokpagi certificate Loubagi singnaba leire nongmoda miyo yankaidagi taadana maruoina cookie singna Myanmar dagi Chensilak laga hairiba certificate sing adu Loubagi thabak satharakibani source asina makha tana phongdorakpada matau karamna Myanmar dagi Chensilak singda affidavit piraga birth certificate piribano haibisi Moreh da leiba praja kayada angakpa poklure Sarkar gi maikaydi phibam asi yengsin haudrabadi Chensilakpa kayana Moreh da kiningai oibigi phibam lakpa yai hairi hainasu pausna phongdorakli Makasa tharakponi state sigi wang rathupa paukhra myamna thamjage Taliban caretaker sarkar semduna mulana PM oikre handaki Taliban gi fighters sing Afghanistan khudum sankraba matung anabo sarkar ama semlagani haina lakthokibaga mari leinana Taliban Afghanistan da caretaker sarkar ama semle haina lakthokre sarkar sigi prime minister Mullah Hassan oikre sarkar sida deputy prime minister ani leigani amana Mullah Abdul Ghani Barakdarna atopa deputy prime minister aduna Mullah Abdul Malim na oigani sarkar sigi supreme leader na Habibullah na oigani hanadi Taliban ge political head asi Mullah Abdul Ghani Barakdarna oigani haina lakthokpa lekhrabani caretaker sigi prime minister Mullah Hassan asi Kandahar dagini asum maha Taliban sang siliba khongjang asida asauba role lokhibani amaromda Afghanistan gi nupi kyana phongna tholaktuna Taliban ge mayokta protest rally satuna kholau sing laukhre yam khraba protester nupi sing aduda Taliban nongmai kapsin madanatana akan mamongna fu saibadigi saung asu apan yawre hari amaromda Afghan gi masin chatpa wangang loi amana phongdorakhibada Afghan lanmi singna Pakistan gi aroiba province ama oiriba khwaidigi sauba Panjshir Pura Lokshile Haikre, Adumapo, Northern Alliance ki Kambuna di Wapamadu Yakidre Hainisu, Pausna Fundorakli. Tentang na to report aman Assam the Isago Mari Lainaba Tagdok the Sea Hiba Manga Sukre. Assam the Isagi Pibam Craft Farabasu Hausiksu Mio Lakia Isagi Awa Mayonari, no Piangang Yauna Mio Leasing Kayana, Relief Came Sing that Sangza Pam Logduna Lady. Sakana Awapa Taraba sing the Makpibia Bamating Punamak Pigani Loctocre Amarunda. NDRF amadi SDRF ki miyoi sing isauna question ki ba mafam sing da sangsin duna mi kan bagi thabak leptana sathari hainisu pawsin report awri makha sa tarak point na to pa pawmana CAC na series of strike sangsin ba hokre MC PDCL amasum EDM employee sing gi tare suba ROP 2019 government minister na handabagi damak JAC ama CM ki bagaloina na series of strike sathaba ngasi dagi hokre nauna CM ki JAC na lauki bugware singi matungina ngasi dagi Kaisampat power house gate dana phamduna yaning da phongdokre JAC asina taliba pidrabadi hayeng dagi corporate office division office prepaid counter sing thong loan bagi khongjang sanction ba horagani haina khongjang adu saruk yakhiba employee amana pawmi sing phongdokhi JAC na sangshiliba madi taliba demand sing asi laingang na pibidrabadi lakliba tang tara dagi sis work strike hobaga loinana miyamda mai piba madi maintenance ki thabak puna maksud lep lagani haidi ngasi dagi JAC na sanction ba hokiba khongjang adu saruk yakhiba employee sing da manaba miyeng thambiyu MS PCL amasum MS PDCL gi demand tare suba PU haibana singba placard kya su sizna ki bagaloinena khongjang sangshiliba sing police na ngak sen ki haina su phongdorakle atopa maruiba paukhra na laumi singna Bisnupur DC office mamang na wakat mi pham satakre laumi singi phangpham topa dabi kya yawba memorandum DC ki kuthangda PM da pisingkhre Bharatiya Kisan Sangha gi makhara Manipur Kisan Sangha Manipur branch Manipur district ki laumi sinanga se Bisnupur DC office ki mamangda laumi singna sahi kya gi mamangda gi tanduna laklaba tuan ba dabi sing thaba oina pangthok pide haidana wakat mifam sa thabaga loinana laumi singna taliba maram saba dabi sing athuba matamda thabak to onthok piu haina Bisnupur DC ki kuthangna Bharat ki Prime Minister Narendra Modi danga si memorandum pisingkhre atopa paw manamo PWD की सिर्फ इंजीनियर की संगफम सोलोन सिंदुना संगन खिद्रे रेगुलर कर्मचारी सिंग मपांदा होइदोक्तुना थबक तवन खिद्रे था तरागी खुसुमन पिबिद्रबा PWD की वर्क चार्ज
casual amadi master role employee singna makhoi pifam thokpa tha taragi khusuman pithok piu haibadabi tauduna Chensilak khongjang saru am oina ngasi PWD gi chief engineer oiriba tombagi sangpham gi satar solun sin baga loinana maki thongjin mapanda employee sing wokat mi pham khre amasum JAC of PWD Manipur amadi TMPWDEWA gi apunba bodina Chensilak khongjang gi saru oina ngasi PWD gi regular employee punama ka manung digi hoidoktuna office work tawhan khide loinana employee sing athubada tha taragi khusumal pitho chief engineer na tumina laisinba yaningde haiba kholaw lawki employee sing na sangsiliba khongjang asida tholakpa phataba khudima chief engineer gi daito oigedabani numit ani suraba phawbada head of department ki karigumba response amata pirakpa leitri tha tara hena work stars casual master role gi tolo fangdabana chief engineer na khangjinadana tumina laisinba sibu condemn tawi haina GAC sina press ta tholakpa sirol amana su makhatari amaromdana to papawa mana supreme court na khangan hibagi matung ina nupi su NDA da admit tabu yaragani Puwari oiragadaba khongthang amada nupibu National Defense Academy NDA da admit tawragani haina center ngasi Supreme Court ta haikre masi India gi Armed Forces ta permanent commission tawnabigini adumainamak laingak na hai NDA course ta nupi yawhanbagi wafamsi thabak to onthoknaba hotnabada guidelines sing sembada matam khara disangani Supreme Court na center da September 10 da masigi pakhum piraknaba haiki nupibu NDA ra yahonana warep lauba Armed Forces ki phirep asi aikoina yamna pele aikoina khangi nauna semdok pa haibisi nongmada hekta ngamba nate lainga na process tawba duga tawgada thabak ki kayat yathoknabigi matangna Supreme Court na nupibu NDA da lauba aduga Naval Academy exam yawa yanabigi petition amagi hearing da haikibani haine supali atopa pawa manamo numit taraga mangani gi manungda OBC AC scholarship pitho MSU Isterasigi other backward classes OBC aduga scheduled caste AC Mairu singi pre-amadi post matric scholarship ki 2018 dagi pithoktuna lairibasingdo September 10 fawgi manungda pithoknaba all Manipur student union MSU na state langakta taksinkre sel thumgi phibam sadraba khunaida sotharaba kanglup singi Mairu sing mahitamba ngamananaba India langaki Ministry of Social Justice and Empowerment high scheme sigi makada sel kai thorakrabni sohari pre amadi post matric scholarship ki mateng fangadaba mairoi sing housing power lenga ki mari leinaba singna yen thoktabada nungnang ba phungdokladuna em suna numitara ga mangani gi manungda scholarship ki senfam yen thoknaba taksin bani hairi hen su phungdorakli amasung asigi government of Manipur COVID-19 kamal control room nigi thadorakpa press release number 532 ngasi numidang waram gi pung mga phuki oiba update ta punamiyoi ngasi general population nigi miyoi sani ga yankhai ga nipan nauna COVID-19 positive oiba thengnare duga miyoi tara mana Central Armed Police Force gi positive oiba thengnarakhibani makoi singsi rims ta taraga mathoi jenims ta kuntragom da amasum atopa testing center da sani ga kunga mari test tabu matamda COVID-19 positive oi habisi khanglakhibani amasung ngasi COVID-19 positive oirakraba miyoi singsi Imphal East gi yankhai ga mapan Imphal West gi samaga taraga humdoi Thawal gi mari Bisnupur gi nipan Kaksing gi taru Ukhul gi taraga mathoi Susampur gi kuntraga manga Sandel gi taret Senapati gi manga Tamenglong gi mari None gi ahum Phezor gi ani amasum Kamjong gi amani sohari aduga makhoi gi lokhofam tokpa section thorang khudimok lokhat khre haina supali amasum the state level COVID-19 death audit committee ki report amagi matung ina ngasi COVID-19 na miyoi ahum laikhidre makoi singsi Imphal East dagi ngaktani laikhidre ba miyoi ahum asi adu hairiba miyoi ahum asi tharaga apun boina state asida COVID-19 na laikhidre ba miyoi masingse lising amaga sanipan ga supnagi mangani amasum hairiba ngasi laikhidre ba miyoi ahum asigi manungda miyoi ani amadi comorbidities o aduga miyoi amana COVID ki vaccine first dose kapthokraba miyoi amani hairi aduga ngasi puna miyoi sani ga humfuga mapan COVID-19 gi naba faraktuna discharge tawkhre haina supali aduga hauji active case oina state asida nahanduna leiriba miyoi masing gi supnatagi miyoi lising humga samaga humfuga mari khatangaire aduga recovery rate sina 95.72% ni haina supali aduga hauki bapung kun ga mari asida apunba D type oxygen cylinder lising amaga sangwa ga humfuga tare namasum B type oxygen cylinder sahum ga tara khena ba health facility Manipur fongan kre hainasu
ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯔꯤꯄꯣꯔꯠ ꯑꯃꯗꯅ 7 September 2021 नौना कोविड वैक्सीन काप्थोकिबा मियोय मसिंगसी 3,734 अदुगा अपुनबोयना कोविड-19 वैक्सीन काप्थोकिबा मणिपुर मियोय मसिंगसी 1,35,958 सुरे सिगी मनुंगसिदा फर्स्ट डोज काप्थोकिबा मियोय मसिंगना 1,35,958 सुपनगी 13 नि अदुगा सेकेंड डोज काप्थोकिबा मियोय मसिंगना 3,39,958 नि हाइनसु रिपोर्ट तौरी लोइसलकपोइना रिपोर्ट अंखतंग मैमना थमजरमगे लिन सिकलबी विक्टिम अंगांग नुपी मुसामा आसाम राइफल्स न मेडिकल एड्स प्रोवाइड तौखरे हाइबा पावमुसु ngasi फोंखिबा पेपर अमदा फोंगली ngarang नोने डिस्ट्रिक्ट की मनुंगसना लैरिबा नामखोलोंग विलेजता लिन सिकलबी विक्टिम ओइरबी अंगांग नुपी मुसामा IGAR साउथ की खोपुम बटालियन लाइफ सेविंग तौखरे हाइदी सही तरागा मथोय खक्तंग ngairiba nupi masa asi mahu sienma lina sikpadagi marks athubada khudaki oina villager singna kaidimjang company operating base of Assam Rifle da khudakta pukhalaki hari amasum Assam Rifles na medical center da athubagi oina mangonda life saving medical care sing patient asida piraba matungda amasum ha stabilize ma ki condition nu oiraba matungda further treatment की दमक तम हाग रिम्स ता रिफर तौखी हाइरी अदुगा हाउजिक ओइनदि मेम पाउस मतांग आसे लुसिनजरगे मसम पाथोकजगी ब्रेसोखिबा लानखिबा यावरसि मेम ngakpigani मता की मरुएबि इ पाउसिंग मेम अपडेट पिजरकी हाइना चैनल असिगी मेकेदेगी सुथमजरे मसम पाथोकजगी ब्रेसोखिबा लानखिबा क्या यावरसि मेम ngakpigani and thank you